ngarang tera sapam lerakta police na lagaw khawram ba thugai khre haide Naga khulai paiba singna popi thabagi loksang mai thadoklam laba matungda security force na popi pambi sing yan thakre Nahanayu pung trama thorum tarak pada Kangpokpi district ki manung chalabaso Imphal West district ka tainariba Kangsu police station na konba hana makhon village haina khangnarambadagi matam khargi mamangdagi ke songlong village haina khangnaraklaba mafamda khusukhulai mantik sana paiba Naga UG group amagi kadar singna popi pambi thabda sijinaba loksang amasung gari asoba macha khara mai thadoklambada natana nongmai ran khara su kapthoklam laba matung ngarang security force na Kangsu PSK manung sanba Langjol amasung wafong khulga mayok nana leiba songlong village asigi ekar kuntra rom da tharamba popi pambi sing yan thatkhre haide ngarang numidang thorokpa police control room serol amagi matungina ngarang security force na songlong village sa saramba loisang ahum fertilizer bag ahum amasung thumbora anisu thengna badagi manghan khibaga loina popi pambi sing adu yan thatkhibane maphamasta mai chaklaba marti gypsy anisu leiram khi haide Assam Rifles na malom da nupi yaw na misam tara nung may nakapto na hat kibagi kun gamangarak subaning sing thorum pang thokre CBI na AR Parsons tara mathogi mathakta wire sa thabani harabaso union lengak na prosecution sanction pidre hade Assam Rifles na nung may nakapto na hat kibasingi imong manunggi myoising ay khoy na hinglingida mihat asigi asumba wire phanghan biyo haina sinam kamal na phongdokre Assam Rifles na nongmay na kapto na hatok pikraba sing adude lay sangbam ongbi sana kabo waksing gurumayom babu laylenzam oinam sanayama nambol naurem kanguzam bijoy lay mapokpam amaksam ragumani nambol naurem sinam Robinson amasung manaw nupa Chandramani malom tokpam Santi Kumar malom makha khetrimayom inaksa malom makha sinam Prakash ni haide Adumay kumja 2000 ki November ani ki nungthil pung ahung khare helak pada nambol post ta lebani panchuba Assam Rifles ki parsen sing tongba gari ahumna tidim lambi paring ki malo makha lekai yoksilak pada sakhang daba singna IED plan tawduna pokhai halaga satharakhiba attack ta gari ahung ki manungda maning ithang thangba gari da aka atoi thoktuna havildar number 83479 Joypal amasung rifleman number 83791 aso open nangi haibagi wahaudagi gari ahum da lakiba sohaudaba Assam Rifles ki parsen singna thaudok thopam da leramba micham singi manungda masagi sahi hompu surabi laisangbam ongbi sana mapuroba el tomba yauna misam tara nongmena kaptuna hat kiba thaudoki ngarang sahi kunga mangarak surak paning sing kumon thoram malongi innocent park ta pangthoktuna laikidraba singi mafamda hikaleka tamda Makwebu Nixing Kray, Adomoinamak Manipur Thokiba encounter the Haba Todok Singi Matanga, Extrajudicial Education Victim Families Association informed the Supreme Court of India da encounter the Haba Todok Singadugi Matanga Special Investigation Team, SIT Samton Tegat and Biohidana Kumja 2012 the file Torokiba, Writ Petition Criminal number 129 of 2003 po Apex Court Asina Lakotuna Kanarabumatunda, July Taramari 2017 the Court Asina encounter the Haba Todok sing adugi manung da yawreba malo mihat ki thodo asibu CBI na agency asigi officer manga yawba team ama semduna investigation chathanaba direction pirakhibane Supreme Court ki direction asigi matungina CBI na SIT ama July 18 2017 da semlaga malo mihat ki thodo asigi case register tawduna lokhalaga investigation chatharakibane thodo asi thokra matungda number PS na case FIR number 93 clause 11 2000 under section 121 121A 307 326 34 IPC 25 clause 1B Arms Act 3 Explosive Substances Act amasung 13 UA clause B Act register tawduna lokhatkibane case ase Nipan suba AR gi app company gi nap subeda DB Thapa JC number 82434 na complainant oiduna file torokhibo report amadi yumpham oiduna lokhatkibane haide tawdo asigi matangda AR na file torokpada complainant report ki matungina Nambol police na case ase lokhalabasu AR gi makhota laikhidraba mioi taragi matangdasu police station asina tongan ba case tara register tawduna lokhatkibane haide baramasina karigumba makhogi mathakta while chathanabagi damak union lenga ki Ministry of Defense na prosecution sanction piraklagadi haujuk thabaktagi pothaba yauragasu hingliba AR gi officer amasung person taramathogi mathakta mihar asigi matangda while chathagadabani hainasu thamlakle Hindi nampuda impose tawbadi yaning de India da pullubana khangbadi fai haina sana jawbana phongdokre
Manipur Hindi nampuda impose tawbadi yaningde adubu India da pullubanina lol asi khangbadi fai haina Rajya Sabha gi MP su oidaba meetingu leisemba sana jawbana phongdokhre ngarang palace compound leba city convention da pangthokiba Manipur Rashtra Bhasha Prasar Samiti Imphal gi humdraga manga suba mapok kumon gi Amrit Mahasab ki thoramda MP sana jawbana wafamasi phongdokhibane thoram adu da mahana makha taraduna haiki Hindi lol khakta natana malemda leriba lol ayamba khangjinbada kanadaba amata leite India ke official language oina su leiriba Hindi lol ase aikhogi isa isu singdasu tambiba mathau tai ngasigi thabak phangdabagi asoba isu kaya mayaknariba asidasu tongan ba lon sing khanghairabadi thabak phangdabagi leiriba isu ase kharadang oirabasu kokhanba ngamgani Manipur da tongan ba lon kaya ama ngangna saknari adubu Manipur gi lon na Manipur da khundamnariba phurupsingi marakta phauna lol oiduna amaga paw phaunari asomna India da lon lising amaga sanipan lom leiriba asigi oinasu Hindi lon na phauna lol oiduna amana amagi paw phawdok phawjin tawnaba haibadu oire parliament leiriba MP singi manungda English khangliba si subna gi sada manga gumba khakta oiramgani atai MP singdi Hindi lol da wa ngangba madi paw phauna bangaktane aikhoina English tambada kanaba phangliba sigumna Hindi lol tambada su kanaba phangani lol ase India khakta natana atopa malem gi leba kya da su sizinaba haurakre loinana science and technology logi lyric amade ate atopa lyric sing da so Hindi lo sizinabagi sang yamna hengalakle haibna singba wafam kya so phongdoke Assam Rifles na khunja singa khusamnaraga more da sabangkut kumhai pangthokre Assam Rifles na khunja singa khusamnaraga tongan bajagoi isai kya ga loinana arang Tenopol district ki manungsan ba more ki Hill Tribal Council office da sabangkut kumhai pangthokre kumhai adu mapungana Kuki civil society organization singna sinkibani ayu anganbadagi hauna Kuki community gi members singna lining laisol pangthokpaga loinana lamdam asida ingtapa amasung nungsi sanana hingminabagi pauja supiki cultural program kya su pangthokpaga loinana Kuki miyana mahoksagi oiba jagoi isai kya su utke madada Assam Rifles ki officers singsu tongan ba CSO singi mihut singa loinana sarugya khe madumagna amaga ikai khumnaba amasung mateng pangnabagi wakhalon adu hena session hanbada mateng oiragani haide Assam Rifles ki official sing yauna person sing makoigi imong manunggi miyoi sing amasung angang kaya su thauramata da sarugya aduna force amasung kunja sing ki marakta hena nungsinabagi asetpa mari sagatpa adusu utkhi haide KCP taibang anbagi kadar manga fare khusukhulai sing fangle police control room dagi ngarang thorok serol amada ngarang police na KCP taibang anbagi sarjan ne haba kumbi PS ki manungsan ba laingaubi mayalekai dagi maisnam langan ba sahi kun gamari koba kadar ama kaksing lamdong dagi mobile phone aniga konana fare haide loinana ngarang security force na lalholop asigi kadar ahum khongjom kaithel dagi fare farab sing di kumbi tera khong dagi hijam ngamba LS ngan ba sahi kuntra gani pan pukhau naharup dagi nongthom amujak sahi kunga mari amasung wangu parking dagi kiam Rajesh Elias Maira sahi ni phuma thoini haidi makata na lalholup asigi yaripok ngamu khong letan makhong dagi kangbong gauro Elias Olen sahi ni phumanga koba kadar amasu phagat pagaloina na makhoina haidorok padagi .303 gi magazine ga konaba rifle ama single barrel PAG repeater ahum shotgun ahum 80 Mark 1 gi grenade ahum detonator manga 12 bor gi maru kuntra dema letter yangkhaini thoi 303 rifle gi maru manga Swethi taruk demand not mapan sel manga Aadhaar card ahum amasung SIM card ahum ga konana mobile phone ahum so makhoi recover tawre haide India da democracy leiraroidra haibagi akiba leire haina Ratan Kumar na phongdokhre laiba asida democracy leikhigadra natraga makhata na leiraroidra haibagi akiba leire haina mayang Imphal East dagi karaktuna minister phawbo oiramlaba Dr. KS Ratan Kumar na phongdokhre wafam singarang mayang Imphal block congress committee na sinduna mayang Imphal onchak makhalekai da pangthokpa Sambidan Bachao Save Manipur Save Constitution amasung Save Democracy haiba pandamda pangthokhiba campaign da sarugyara duna phongdokhibane mahana haileba asagi financial institute ama oiriba RBI na phawbo maning tamna thabak tawba ngamlebra hangke campaign asida Sagolban ASC ki ex MLA Dr. KS Loken Khetrugau ki ex MLA MD Amin Shah Congress President su oiramkhiba hanagi minister N Loken block congress committee asigi president TS Ras Mohan MPCC ki general secretary MD Amin Jauna congress ki thomi ki ana sarugya khe campaign asiga mari lenana Dr. KS Ratan Kumar na makhata na hai Manipur da hojik miyam na sahi ani hena awaba mayok naraklaba lamdam ama oirakpaga loinana India ki oina su mijang pham oidiba leba asigi democracy ase hinglaroidra amasung leitrabara haiduna miyam na hangnarakle haina phongdokhe Kuki amadi Nagana singi lamsing makhoi gi mapa mapugi lamni yenarakpadagi kokai lukai na gadore
Kangpokpi Tengnopal Sandel Kuki Ipa Ipugi lamni haina KLAL na phongdorakhe Kuki amadi Naga singgi lamsing makoi mapa mapugi lamni yenarakpadagi kokai lukai nagadore Kuki miyamgi separate administration gi demand Churchandpur district haktagi oiba demand amagi moongda NSNIM gi deputy prime minister lieutenant general BS Atemna handak phongdokiba wafam Kuki gi historical and cultural narrative pu lana lamjingbani haina Kuki liberation army led khulunna kan yaningdaba phongdorakle KLAL na thadropa zero lamada NSNIM gi ato kilonsar asina phongdokiba wafam asima Kuki gi historical amasung territorial complexity bo ikai khumnadaba amade hojik Manipur thokliba conflict asibu hena sathi hanaba thawngni Kuki miyam gi separate administration gi demand ase principle of territorial integrity amasung right to self determination da yumpham oiduna tawba demand ni aikoi gi ipa ipuna thambiramba territory namfuda state of Manipur gi saruk ama ohen khibani haina su claim tawrakle propose tawriba Nagalim ki matang da Kuki administration ki manungda leiriba akaknaba tangkul territory khara leiriba sigi matang da reciprocal dialogue tausi hairabadi masigi damak thonglauna hangduna thamle amadi makhoi maseu gi marakta ipai puna thambiramba lamkhai gi matang da amana mabu ikai khumnaba amadi recognition tawnaba mathau tai Ukrul Mao amasung senapati da ekoina ekoigi ipai pugi lamsing manghandana thamgani habage wakhalon ekoida leite adubu Kangpokpi Sadar Hills amasung Tengnopal Sandel Kuki ipai pugi lamne habase constitutional record na sakhini haide Kuki miyam ki ipai pugi lamkhai da sayat naba ama thokhalakli pasi kumjan 1992-93 da NSNIM na Kuki miyam ki mathakta chathakiba ethnic cleansing na thogan kibani Kuki khul kya mai thaduna manghanba misa miyam Hatpa tukpa tawbadagi mayum thadokuna Kuki miyai sing lising kya sena ke amarom da Kuki na hana leiramba mafam sing da atopa community sing khunda silakpadagi Kuki gi lamkhai da sayat naba ase thokhalakibani haina su KLAL na makhata na phongdorakle Tamthina Furakle have yumfam yaudabani hana luang sambam upon the lupna phongdokhre haukiba October kunga taruki numidang da koirengai dagi memsa ko binupia maluang sambam mamanglekai ki yum amada sangrubada Tamthina Furakle hana media da yaukiba do yumfam yaudabani hana luang sambam upon ba lup amadi memsa hariba nupi aduna sangruba imung adugi maikai dagi phongdorakle ngarang luang sambam upon the lupna sinduna luang sambam mamanglekai community hall da pangtokiba paumi singa unaba amada yengkhom sonita ko binupia mana hai haukiba October kunga taruki nongyai matung pung baro khara helakpada mahaki yumgi gate hangdokpagi makhol tabada yumgi thong hangdoktuna yenglubada nupi ama mangolda leklaga leramkhe nupi aduda kari tawba lakpano haina hangbada toilet changge harakpadagi toilet changnaba imungda pusinkhe adubu toilet changbagi mahutta mahaku laktuna ilakpa horakpadagi nupi adu kainom tawba mali haiduna yumgi wangmada hoidoklaga laikai miyamda takhe laikai miyam laklaba matungdasu au miyoisingda songsenduna attack torakpadagi muknaba kharadi thoke adubu kona nupi aduge imung manungini haiduna mahaki mapuroiba amadi masunupani haiba miyoi ani laktuna nupi dementia nabani yumdagi thokibadagi thiba khangduna leirakpani laikai asida thambirambagi damak nungaijare hairaga pukibani thokiba thodo asida mahak amadi mahaki imung manungna lankibasu leitana makoida marakya siraga police na phaba punba yarakpa ase yaningdi haike Paumisinga unabadu da saruk yaki biluang sambam apun baluk secretary M Laimana hai anaba miyoni haiba khangdabana pau phauna ba watpadagi thokiba thodo asigi matangda koirengai gi mera paibi amade imong manungi miyo singa lup asida phaminaduna thodo asigi matangda gyan tamina khraba matungda media da hablakwa asi yaningde thawong asi khulasibu mingchat thina ba honabani maramasna makhata na media da hunabugi mahutta punna phaminaduna warosin poraksi haike Lengakna pagalakiba crore ama henbagi using manghankre haide sahi asigi January dagi haukiba October kunga mapan phawbagi manungde state asigi tongan ba mafam singdagi pagalakiba lupa crore 1.21 rongi senpam oigadaba foreign liquor yauna u liter lising yangkai matoi ka satre yangkai humdoi rob Manipur lengaki excise department na thugaiduna manghankre using adu lengaki excise department gi commissioner hungyo Warsung amasung department asigi SP Thingbaijam Bruce Lee kumana lusung batim amana department asigi campus ta JCB sizinaduna thugaiduna manghankibane Using Mahan Kibadu Gamari Lena Excise Department ke SP Thingbaijam Bruce Lee Kumana Hai Ngarang Department Thugaiduna Manghaliba using a sahi asigi January Thadagi Haukiba October Kungamapan Pawgi Manungda Manipur gi tongan mafam singdagi lona yadawm ongda yolamba ama di purambadagi phagalakiba using ne makhatana department asna lona yadawm ongda yolamba ama di puramba singi mathakta akan ba drive chathaduna phagat ki gani haike
इंडिया की बॉर्डर स्टेट तरा तरह बॉर्डर किलोमीटर कुंथ्रा के मनुंग लेबा मफम सिंह नौना साजलप टेम्पल मोक चर्च लोइना तखाइरगने हाइदे इंडिया दा पोपो मियोय खक्तना बोट थादाबगी राइट लेगने मदुना तबा मपानदगी चंगसिलप मियोय सिंह वोटर लिस्ट दा पानसेंदुना बोट थादाबा याहलोय हाइना अमित शाह की माइकेदगी फोंदोखरे।